Madop Yumpham Releif Camp Khurkhul Da Yaipha Lamjing Nupi Lup Eastern Popular Club Khurai THOIDINGJAM LEIKAI na ANGAMBA MATENG PANGKHRE Hokhiba May 2016 da Kuki narco terrorist singna mayum makai mai thaduna Lanjinarakuna Madop Yumpham Releif Camp ta Changjafam Lauduna Lairiba Imung Tarupu Amuk Hana Hokhiba July gi tang 13 da Amuk Hana mai thadok pikraba Imung Taruki Mioi Sing Amadi Relief Camp aduda Changjafam Lauduna Lairiba Mioi Chama Panyankhay romda Madop Yumpham Releif Camp Khurkhul Da Yaipha Lamjing Nupi Lup Eastern Popular Club Khurai THOIDINGJAM LEIKAI ga punna khusamnaduna tengbangkhri loinana tengbang liba singna mayum mai thadokibana awaba nangnaba singi chumba wile athubada pibiyu haina lenga ki puning chingsinki